Akasvani Imphal K.Chitrabhanu na pau pazari ahan badamaru oiba pau. Jalarong furuf ki loro kumay gan ngay dharmagi chanabi amasung harawte amagaluna nangasi pangthokli. Mukhyamatri Nongthombam Birena Raja asida singthani ngay oiba moongda ngagi pothoputopa ngambagi damak ngami shing amasung fishery bibhapu thagatpa phongdokre amasung Pradhan Mantri Narendra Modi hairi leba asibu chakot hanbada naha sing saru yahanal bahonabada Vikshit Vara Young Leaders Dialogue na achoba thodang lauri. Jalarong furuf ki loro kumhay gan ngay dharmagi chanabi amasung harawte amagaluna ngasi pangthokli mapung iba thorom state level kabui gan ngay celebration committee Manipur na sinduna Bisnupur Zilla gi Chingpu kabui village ta pangthokani kumay isna lakpada Rajapal Mukhyamantri Mantri Singh yauna luchingba kayana Manipur gi miyam da maru oina Jalarong kanglu ki miyoy singda yafa paujal pirakli mahaki paujal da Rajapal Ajay Kumar Valan hai loro kumay asna lakpada Jalarong kanglu na lekhidraba thawai singi mafam da ikai khumnabu utli Lonena Ariba Chehibu Bidai Pibuga Lonena Anoba Chehibu Mapung Paba Asaga Lonena Taramna Oakli Kumai Asina Manipur da Chehi Kiagi Mamangdagi Jalarong Kangluki Dharmagi Oiba Festival Asi Ate Kanglukayana Supuna Pangtok Minaduna Apaba Maikay Rom da Purukpa Ngamba Asini Kumai Asina Lakpada Equi Masega Marekta Nushi Chanaba Amadi Chakotpa Kunai Ama Purakpo Oirashinu Hairi Mukhyamantri Nongthombam Birena mahaki paujel da hai gan ngai kumai asi chehi loibagi bidai piba amadi anoba chehibu taramna okchabagi kumai amani kanglup asinda makhoi gi phogoi chana thaknaba sing ningthina paisinba ngambagi damakta mapubu thagatbagi thorom pangthoknei kumai asigi saruk amo oina maiba chingtuna puthokpa mai adu kanglup asigi yumthong khudingda yenbagi chanabi lerigi kumai asina lakpada akhoi maselge marakta nungaya phaba machimana oiba amata oiba amadi nungsi chanabagi wakholon purakpo oirishinu hairi Mohon Mantri Yumnang Khemchan amasung Siksa Mantri Thongnawjam Basant Kumar nasu kumai asina lakpada yafa paujal pirakli Mukhyamantri Nongthombam Birena Raja asida singthaningai oiba moongda ngagi puthokpa ngambagi dama ngami shing amasung fishery bibhapu thagatpa phongdokre social media da thagapa warol amada Mukhyamantri na hai ngarang pangthokiba imoinu fish festival da nga kilogram lising marfu hena puthokpa ngamkhi lamdam asida yokpa sareng amadi nunga marang kaina puthoktuna miyam da phanganki Fisheries Mantri Haikam Dingon hairi varki manungda khwaidigi hana sareng macha puthokpa Raja Manipur no oire Imphal gi hapta kangzai mudangarang imoinu numika mari lenana pangthopa ngagi mela tawphamda paumi singa unaba amada mantri na hai Manipur degi meitei sereng mangdoraba matungda Myanmar amadi Bangladesh degi sereng produktuna Manipur da macha lawduna meitei sereng amkhana puthokpa ngamnaba mahaki department na kana honaduna lakhi Sereng asi atopa nga macha sing chathokpa maramna masibu nongna puthoknaba yokpa amasung macha puthoknaba honabada achoba singnaba kaya oikhi Mamaithangda Manipur da sereng macha puthoktuna yokpadagi miyamda phanganba hore mangna hai hoji puthokliba serengi chang asiga Manipur gi miyamna pamnariba asiga marakta leiriba ahoba si menchinnaba biba asina kan honari Sri Dingo na hai Sareng si hoina macha lawna honabada Bangladesh dagi chenba Burma dagi porokna honaba sigum basile asopa challenges amo nga macha sareng si yopor si amwa ba haitare ma nga ataiga punbasu yade madi carnivorous ne adi nga asibasu chadaba nga thakpanina hingnana honabada yokna honabada ngami singi fish farmer singi asopa challenges amo ana masi puthorokpasi masi hoigi amna laibo phabanena yamna hena chokchok chaningai obidi fishery department gi aruga khoi honorable chief minister gi miyeng makhada aina hajaning basi sarengi macha se hoina Burma dagi lawramba gi Bangladesh dagi lawramba ji hojikti hoi Manipur da macha se puthokpa ngambase sine khoi gi achowe achievement je adu first time in India da kwai gi hana sareng macha puthokpa ngambase hoi Manipur fishery department han mani habase hoi Manipur gi achowe achievement ne na thamjani Security Force ki apun bakambu amana chura chanpur amasung Tenapol Zilla da thibu bagi thabak chathabada bom yauna khuzu kole kya phagakre police ki paun hai Security Force ki apun bakambu amana chura chanpur police station ki manung chanba all Golmol village tangarang thibu bagi thabak chathaki maduda AK-56 rifle ama magazine yawba 303 rifle ama countryman 9mm pistol ama single barrel nomai mari amasung hand grenade ama phagat pangamki Tenapol Zilla gi More police station na konba Chabang Pai amasung Gobaza school singda thibu humbagi thabu chathabada kilogram amarom lumba IED bomb ani kilogram mangarom lumba IED ama phangwa ngamkhi amaromda Manipur police na Imphal airport gi mioi ani ngara ganja kilogram 13 ronga konana fare hairi
District Magistrate Kangpopina Konsa Khul amasung Lailon Wi-Fi Village ki akoibada public curfew ngarang degi thamjingkhre. District Magistrate Kangpopi Mahesh Chaudhary ngarang thoki becherol amada hai Konsa Khul amasung Lilon Wi-Fi Village ki area da Santi Raksa ki phibamda chaun akaiba pirakpa yaba miyobagi punshi amadi lanthum amang ata thorokpa yabagi chingnaba leibedegi public curfew asi thambani. Indian Red Cross Society Thobal District Branch na RIMS ki Blood Center and Transfusion Services Association of Blood Donors Manipur Thobal District Branch amadi atilu kyaga khusunoduna idan tawbagi thoram ama Thobal jila gi Charangpat High School dangarang pangthokre kem adugi saruk amu oina lemna mit amadi ya laying bagi thoram su pangthoki idan tawbagi thoram aduda punna miyoy humpuna idan tawki. Mitei irol iek loina silon apunba loop milana senduna Luching Purel Sing Subam Akaba Laikidabagi Taranipan Subaning Sing Thorom Garang Pangtokre, Laikidaba Luching Purel Asigi Mapam the Laikatuna, Milalge Tomisina Ikai Kumnabu Utki, Milana Tadok Pachero Amadahai, Mete Make Amadi Manipurgi Lol Buchakot and Nabahonabada, Miyamna Su Angamba Mateng Pang Bibagitangai Fadabalay, Tabir Bapawasi, Akasvani, Imphal Legini. प्रधानमंत्री नरेंद्र मोदी ने हाईरी लेबा असुबु चकोर हनबदा नहा सिंह सरु याना नब होनबदा विकसित भारत यंग लीडर्स डायलॉग ना अचोब थौदांग लौरी मांगना हाई थौरम असना लेबा असुबु विकसित भारत ओहेना बगे मंगलान अदु नहा सिंह गे हेतोय सिंह थोयबा अमसुंग तौबा ngamba sing aduna mai pahanba ngamgani न्यू दिल्ली के भारत मंडपम द चथरेबा विकसित भारत यंग लीडर्स डायलॉग लिसिंगनी कुनमंगा गी सरुक अमु ओइना ngasi पांगथोकदबा नेशनल यूथ डे गा प्रधानमंत्री नरेंद्र मोदी सरुक यागनी आकाशवाणी पाउमिन हाई प्रधानमंत्री नरेंद्र मोदी ने लेबा असिगी नहा ओरिबा लुचिंग लिसिंग अहुम लोंग उनगनी थोरम अस्ता नहा लुचिंग बसिंगना विकसित भारत पुमंग फाउंगनबगी मतंगदा मकोगी ओइबा प्रेजेंटेशन क्या उतकनी ngasi phongba pause singi maru oiba pawgidama hausi ngangbam amukhomba leire amukhomba Ksh.Chitrabhanu Mukhyamantri Nongthom Birena ngarang maram da chatuna lupa koti nifum doi rongi project sing jatra hun khiba thauramduda haujik leiriba irang luisin bada naga singna mateng pangbinaba appeal tawkhiba amadi fishery bibagna sinduna imoinu fish festival pangthokhibugi pausingna ngachi phongba pause singi maroi paweri CM na maram da crore nifum doi gi project sing urep yung tamkhre irang luisin bada mateng pangbinaba naga singda CM na appeal tawkhre fau asi sanalibakta ani suba headline piduna phongri pongna phomda naga tribe ti mi lising yang khai yogdri nakal amadana chadani chamri hengakre en biren hai pawsina ahan ba headline tawri Sanga Express Manipuri edition da irang marakta mar people convention di da crore taruk lakh kuntre piramle haina congress na phongdokhi wafam ama ahan ba headline piduna phongli Kuki na meitai asi sungchat chatlalaroi hairabadi ekoi chara hengadoribani MLA Ramesor Kyanggoida chingu maichok taret ki mitam makhum hangdokkhre haiba pau ama hoilam pauda maroi pauina phongli Ngagi melada meitai sareng amasung nunga na khwaidagi dima laiki India gi manungda sareng macha puthokpada Manipur na ahanba oire fishery minister hai pawasi Manipur news ta ani suba headline piduna phongli Naharugi thokdangda center amadi state laingakna lan loisinba ngamdrabadi chingmi tammi punsillaga yeknabasing thenglagani haina raja sabagi MP ningthau leisemba sana jawna phongtoki wafam ama ani suba headline tawri Ichel Express ta konsa khul lailon by 5 village ta curfew thamkhre paw ama maroi pawina phongli Imphal Free Press ta PK Singna Manipur gi Chief Secretary oirba yai haiba paw ama phongli Sanga Express English edition da Hongbei da hangba Assam Rifles ki ama miyam thugai khre fau maroi pawina phongli People's Chronicle da irang loisinna ba hona bada nagalu singba singna achoba daita lobina ba Chief Minister na appeal tawkhre paw ahanba headline tawri Chitrabhanu Thagachari Amukhomba Aroibada Maroiba Pau Amukhana Jelarong Furuf Kiloro Kumai Gan Ngai Dharmagi Chanabi Amasung Harak Tiamagalona Nangasi Pangtogli Mukhyamantri Nongthombam Birena Rajas da Singthaningai Oiba Mawongda Ngagi Pothopa Ngambagi Dama Ngami Sing Amasung Fishery Bibhapu Thagatpa Phongdokre Amasung Pradhanmantri Narendra Modi Hairi Leiba Asibu Chokot Hanbada Nha Sing Saru Yahana Bohonabada Vikshit Vara Young Leaders Dialogue na Achoba Thodang Lowri Pau Rizari